Mayabu khurumjari ngasigi mathel jidi hawai mubiga Yongchak Eronba nomakha mapan ama tonga leire aduga sanaba yen ba kangna ngawre oren kamai togidi pek lawrtuini hangam bere champut ama kotnaba hawai maton fajaraba tilau ama aduga asidi titanic malaba haitare kobi phun masi ama sadingegi mainghoinana nungsiraba mahiroi isa inau singi khallaga paurok matang sandokna taksage soikiba lankiba yawrbasu mayamna ngakpigani thajai phamba kallaga phamen phammi haiba pauro asini pauro asina aikoida khanganingiba nungyoiba wakhallondi khangba kana thabak tawrabadi punsida mithoi mihenba oi haibasini mamangai gi yumsada yumgi mangongi makha thangba saruksibu akoina phamel hairaga khangnei phamel sida akoina phak tharaga thami phak asida yumdugi khwaidagi ahal oiraba bisak miyoi singdo phammaga lei adugumba phammisida naha akoina kakhatlaga phamba yade hojiki matamdana phamen haibase ngasai athoiba phampham langbu oina khangnare athoiba phampham lang haibasidi matik magul leiraba misak miyoi singdana phammi ikai khumnaba misak miyoi singdana oina tonghana phamna hale tonghana thahale asugumba phampham lang asida phamba misak miyoi singbu ikai khumnai ina respect tawi masina maram oiraga miyoiba akoina akhangkana thabak ama tauba taragadi ngasai mini ikai khumnaba misak miyoi ama oiba ngami akhoi ahalaman singna masa masu oiba singda thaba ama tauba matamda akhangkana mithoi mihena taunaba masa masu singdugi pungning amsung wakhalda leiriba asoiba aranbado chumthoknabagi damakta pauro ase sizinarami pauro asina aikoida khanganingiba pautakti thaba ama tauba matamda akhangkana achetpa phirep amaga loinana thabak tauba taragadi mithoi mihenba oi haiba pauro si sandokna takraba matungda sabajida mai onsanjarage mayamna nungsibiduna mairoi singi pautak fajaba khangningba hangningba leiragasu adum like comment tawbirao aduga mayamna nungsibiduna support tawbiba oina share subscribe thung like tawbiramu ahanbada sadingagi mangoina champutsimtang champutju bong bong sari ironbajini ironbaje ani oina dida thamme tuga yengo extra ni ida coat kadaba kobi singi sida thamjallaki sille mafam chana chana thamaga tawsallage ahanbajidi hangam champut ama lokhatlage hangam champutsi sari champutsi sari ngai chahou haina ahalamna sing haibi khara lokhat lowe Yongchak romje yam thina nganum thunam bai bu oire fajaba yen matung mahana ita lokhatlaga
ꯌꯥꯏ ꯆꯥꯅꯅꯤ ꯃꯄꯥ ꯆꯥꯅꯅꯤ ꯁꯤꯗꯤ ꯋꯥꯔꯤ ꯁꯥꯕ ꯅꯨꯡꯉꯥꯏꯔꯛꯑꯔꯣꯏ ꯊꯧꯖꯜꯂꯛꯑꯒ ꯑꯁ ꯌꯣꯡꯆꯥꯛꯁꯤꯗꯤ ꯑꯍꯥꯟꯕꯩꯗꯤ ꯅꯤꯐꯨ ꯌꯥꯎꯔꯦ ꯅꯣꯡꯃ ꯄꯥꯝꯃꯦ ꯁꯤꯁꯤꯗ ꯈꯨꯠꯅ ꯄꯥꯏꯔꯒꯦ ꯆꯥꯛ ꯏꯔꯣꯟꯕꯁꯦ ꯑꯦꯛꯁꯇ꯭ꯔꯥ ꯑꯃꯁꯨ ꯂꯧꯁꯜꯂꯦ ꯐꯖꯔꯦ ꯌꯣꯡꯆꯥꯛꯁꯦ 5 ꯂꯣꯟꯕꯅꯤꯀꯣ ꯌꯦꯡꯉꯣꯀꯣ ꯌꯥꯝꯗꯤ ꯍꯥꯞꯇꯦ ꯑꯅꯤ ꯈꯛꯇꯅꯤ ꯌꯣꯡꯆꯥꯛ ꯃꯔꯨ ꯀꯌꯥꯅꯣ 9
ꯀꯣꯕꯤꯁꯤꯗꯤ ꯆꯥꯅꯅ ꯊꯨꯝꯃꯦ ꯃꯁꯥꯁꯤꯗꯤ ꯈꯨꯠ ꯑꯅꯤ ꯆꯪꯉꯦ ꯌꯨꯅꯤꯇꯤꯅꯤ ꯆꯝꯐꯨꯠꯁꯤꯗꯤ ꯑꯩꯒꯤ ꯆꯥꯕꯒꯤ ꯀꯨꯝꯍꯩ ꯌꯦꯡ ꯂꯩꯔꯝꯃꯦ ꯅꯣꯡꯃ ꯈꯔ ꯈꯥꯔꯤ ꯈꯥꯔꯤ ꯇꯧꯖꯔꯁꯨꯀꯣ ꯍꯥꯎꯋꯦ ꯑꯂꯨꯁꯤꯗ ꯉꯧꯕ ꯉꯧ ꯀꯪꯅ ꯉꯧꯕꯅꯤꯅ ꯃꯍꯤ ꯃꯅꯥꯏꯗꯤ ꯌꯥꯎꯗ꯭ꯔꯦ
Haगे tauwe ha. Mako. Eronba-sidi loithokre. Yen mapongde ngahakta totkhige. Eronba kita pongna. Hamun kona de. Mazu kumai yengame. Zere. Kapai masa am ketang. Matsa. Yes, okay, thank you. Iskon loraga halaga namba lungwa winning alpam yawe video namba timing ne lay selektre tuition ga iskon ga pasulakpa dona me oro biya de video ja kara toina di namak pangamjadre metric paga tharam daiga foundation ga hugdalakpa sina kara jam oil aduga class 10 kabiriba isa inaw sing isanjing ta kainoma haijari madudi atopa subject sing satpirurga matam phangdadana koye Manipuri ge class kumba yawba ningba lejaragadi Manipuri class 10 Sunday special ama Sunday and holiday 2 hours tawjari mayam yawningba interest leiragadi ai description da jaga location ga phone number ga pijaramge aduda dum pau phaubiyo adum fazana taksage 100% guarantee piraga dum taksa duini dum mayam tang interest yengbiyo
ꯑꯔꯣꯏꯕꯗ ꯃꯁꯥꯗ ꯂꯣꯏꯁꯤꯜꯂꯒ ꯃꯌꯥꯝ ꯉꯁꯤꯒꯤ ꯆꯥꯕꯁꯦ ꯂꯣꯏꯔꯦ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯤꯕꯨ ꯏꯟꯇꯔꯦꯁ ꯂꯩꯕꯤꯕ ꯇꯥꯔꯒꯗꯤ ꯐꯨꯜꯐꯥꯎ ꯌꯦꯡꯕꯤꯌꯨ ꯃꯊꯪꯒꯤ ꯅꯨꯡꯉꯥꯏꯔꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯎꯅꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯣꯀꯦ ꯕꯥꯏ ꯕꯥꯏ